Akashvani Imphal R.K.Gorani na pau pajari ahanbada maruiba pau Manipur hauji tholib irang asiga mari lenina thengnariba awaba asta saruk yaduna kaithel phami ima ibel singna sintha leptuna ngasi degi hauraga numit humni kaithel phama lepi khongjang sangsin khre hauji tholib irang asida sokpadigi Imphal hospital singda laying duna leribe myoi singda MLA karam siamna ngasi sel giteng bang sing pi khre Kakching zila ge serok da kulai paibes nangrang nungme kapsi lakpada base ke jawana masire Assam Rifles ki jawana ni na sokle amashung raija si oina medical tamgada ba mairoi sing khanana ba gidamak need UG parikha ngasi pangthokli Manipur hauji thokliba irang asiga mai leinina thengnariba awaba asida saruk yaduna kaithel phami ima ibel singna sintha leptuna ngasidegi hauraga numit humni kaithel phama lepi khongjang sangsin khre masigi mathata kaithel singa akoibida leiriba dukan sing amadi lambida cheliba passenger puba gari sing imyoi singna su khongjang asi saugotuna sintha lepli Manipur hojik thokliba irang asibu maikai kayadagi yaningdaba phongdokpaga loinana kholau kaya launaragli numidangi matamda ima ibel singna lambi sorokta yarektuna asoi angam thoktunaba mikup naum singna leli mafam kharadana wakat mifam phamba human chain semna singba chathaduna kuki militant singna chathariba thong asibu yaningdaba phongdokli Ima kaithel phambi singna su hojik oiriba phibam asibu yaningdaba phongdoktuna numit humni sentha lepagi khongjang changsili masina maram oiduna Imphal gi maru oiba kaithel ahum Ima Lemarel Sidabi, Imoinu Ima Katil, Poibi Ima Katil Yauna, Temporary Market Set, Pauna Bazar, Thangal Bazar, Street Vendor Sing, Nagamapal Amasung Uribo Paring de Ladiba, Katil Pambi Sing Amasung Dukan Sing, Purairumba Kongnangkong, Andro Parking Katil Sing Bakatil Singda, Kuntak Lansibaga, Chap Manare. Kongjang asida passenger puba gari sing sawat kibadagi lambi da gari sembagi chang kanghan hantare masida natana kaithel mayada phamba dukan sing hanglamba thengnabada kaithel phambi sing na namduna lohlambagi thabak chathari irang asina maram oiduna mihat mipun chathari ba asi athuba matamda loisinduna Manipur shanti purakpa haibasi miyamgi apambani Akashvani Imphal gi pawgi damak wahengbam Rajesh Raijas da hauzik oiriba tangdu leitada ba phibam gi matang da Coordinating Committee on Manipur Integrity kokomina ngasi nimidang pungni panding mapan phawgi manungda lamdamas ki miyamna lambida thoraktuna maira paiduna human chain semduna khongjang changsina ba committees na appeal tawri masi maroiba pandamdi kuku militant singa tawnariba su handou amasung makoi ba sagul ba Assam Rifles Manipur da thamigano haivesini Unified Command ki Security Advisor oriba Kuldip Singh ki khothang da pesin ba chero lambada kokomina hai Gray Mantri na appeal taramlaba phawda ngasi phawba kuki militant sena hingsa gi thabak chathaba lepa leitri maramaduna khongtang asi lokhalakpani hairi marak asida raijas ki mafam kyada Manipur apun basaktam kaiba yaroi kuku militant sing tawnariba su hando amadi NRC channel lo haibene sing badabi sing taksinduna dharna kya pangthokli Tampaki Zila sing oina Imphal East, Imphal West, Thobal, Bishnupur amasung Kakching Zila gi oina ngasi ayuk pung mga dagi numidawan pung mga fawba curfew komthokli adumoinamak Kakching Zila gi manung senba serog sugunu amadi wapopi gi oina di curfew komthokpa leite Hauzik thokliba irang asida sokpadagi Imphal gi hospitals na laying duna leiriba myoi singda MLA karam siamna ngasi sel gi tengbang sing pikre Rims, Zenims, Ras Medicity amasung Little Clinic ta hauzik sokpadgi laying duna leiriba myoi ni puromda Sri Siamna tengbang sing khusinaki Khongsit adu Sri Siamna pawmi sing da hai kulai matik sana pairaba kuki militant singna hauzik phawwa leptana misa miyamda nomai kapsin ba amadi yummai thabagi thawong sathariba asi lefanaba sarkarna athuboda thabak paikhat kadabani Tholiba thaudok sing asi yenglaga miyamna kuki militant sing tawnariba su hando amasung Assam Rifles halan ko haiba kholau sing asi tabaga loinana lokhatpam thoba thabak sing lokhatpagi matam oire Moi amatu oina punjalaga suda leiribra leitabra koi khangde sugi ground rule sungapte aduga misam do wanjalaga ade Manipur maru oina maitai gi misam kya halakpa yung kai mai tharakpa lanthum kya mang ta halakpa aduga masida asangai phalna lautun naba manba mongda thabak chatharakpa aduga moigi mama moktada ade nomoi kapada moina ayetpa pidaba moibu protect tawba adagi gari thachan mana singba kaya tawrokpasina maram oidana adi maitai singna mai hauna saurakna
से असोपन कया थ्रे अदुगा मिसी मिना कया यावरे मणिपुरी प्रजाना लावरिबा शु हंदो आसाम राइफल लौथो हाइबन सिंगसे अदि अचुम वाफम अमा ओइरे मसी मोइगी थवोंगनानि कक्सिंग जिला के सेरौदा खुलाई पाइबेसिंगना नोंमे कापसिलकपदा बीएसएफ के जवान अमा सिरे असम राइफल्स के जवान अनि न सोकले असोपा जवान अनि अदु लायेंगनाबा इम्फाल दा पुरखरे आकाशवाणी इम्फाल इपाउ कांगबग वारी सानबदा असम राइफल्स की पियारो न हाई थौदोक अदुंगा निमिदांग सेरौदा सिक्योरिटी अपुनबा कांगबु अमना पेट्रोलिंग चलिंगेदा कुकीला लोबनि सिंगनाबसिंग अदुना नोंमे कापसिलकपदगी थोखिबनी मदुदा बीएसएफ के जवान दो लाइकनबा ngamdana लेखिदबनी अदु असम राइफल्स के जवान अनि न सोखिबनी ngasi ayu phawbada napatagi sugunuromda nomi kapsilaki hairi Imphal West ke manung sene leiba sengmai nungthomamda manang nakpada leiba kuki militant singni singnaba singna ngarangdagi nomi kapsilakba leptri sengmai nungthomamgi maya nakna leiba luang sanggol hari maphamasi seyul khargi mamangdagi hongna kuki militant ni haiba singna bunker saduna sengmai da toina nomi kapsimni thawang chatharakpane hairi Raizas hauji oiriba phiba masigi yengduna internet service makhatana tha asigi taragi nungthil pung hum phaw thingzille haina Raizge commissioner homna thokpa cherolamana hairi tabiriba pawasi akashbani Imphal dagini Raizas asigi oina medical tamgadaba mairoi sing khananabagi damak National Testing Agency NTN loba National Eligibility Cum Entrance Test NEET UG parikha ngasi pangthokli Imphal West amusu Imphal jila ge center kuni thoida parikha ase pangthokli Raizas hauji oiriba irang na maram oiduna haukiba tha amaromasi internet ke khudong saba laitabana net parikha thagadaba mahiroi singidamuk admit card launanaba sarkana thorang kya masu lokhatpa laikhrabani parikha asi nimit yongbadagi haugadaba oiribasu candidate singna ayu angan bedagi hauna parikha center singda langna khi Higher Secondary Examination lisingani kolumdoi original mark sheet amasung Higher Secondary Improvement Examination lisingani kolumdoi ki application form mari lainaba institute sing private candidate sing da hengdagi office matamda piba hauragani Council of Higher Secondary Education Manipur na thokpa cherol amagi matung inna Higher Secondary Improvement Examination lisingani kolumdoi ki akupa marol council na konna thokani hairi Bharat Landmi amasung District Administration Bisnupurna Sinduna Tronglaubi amasung Oksongmungda hangba relief camp singda lemna layengbi camp ama pangthokre camp aduda Tronglaubi awang leikai makha leikai khuthekbi amasung Oksongmungi miyoi camp arumna saruk yakhi amaromda Landmi ki doctor singna kwakta relief camp ta lebe miyoi samakun mungaromda lemna layengbi camp ama pangthokre puna camp asida nupi sangwa kun amasung angang sani humpu yawna miyoi lising amagi mathakta lemna layengki Association of Meitei in American Alliance Fraternity of Manipur ki kuthang danga sining thaukhong mangunganbi college ta hanglu relief camp ta lupa lising yangkai tengbang lakhre hairi Imphal ge sagolban tera sapam leirak nomaithem leikai maning pareng da leiba New Era Women Association na phayeng awang leikai gi relief camp ta selamadi sana thana polam sing mateng pangkhre Rashtrapati Draupadi Murmu da Suriname ge khwaidi wangba civilian award the Grand Order of the Chain of Yellow Star pidun ikai khumna khre ngarang Suriname ge konung paramari bodo pangthokiba thorma mada award asi Republic of Suriname ge Rashtrapati Chandrika Prakash Santokhi na khosina khivani Srimati Murmu na award asi phangba hanba Bharat masani amaromda Rashtrapati Draupadi Murmu na Suriname ge Rashtrapati Chandrika Prasad Santokhi ga ngarang mute kam gi thaktakwari sanaduna hakselam su lawu singu yauna lam ahumda January ahum sai taunaki Janaki basing adugi manungda lawu singu hidak langthak amasung haksel lam singda punna thabak tawminabagi wafam yauri Odisha da thokiba train accident gi matangda CBI ne thijin ba haukre East Coast Railways Corda Division gi phangba paw man hai thawdo thopam aduda mioi tarana saba team ma changsinduna thijin bigi thabak ngarang dagi haukre Haujik aroibada maroiba paw amuk hanna Manipur hauji tholiba irang asige mai lenina thengneriba awaba asida saru yaduna kaithel phambi ima ebel singna sinthalep to nanga sidagi hauraga nimit humni kaithel phamalepe khongjang sangsinkhre hauji tholiba irang asida sokpadagi Imphal Hospital singda layeng duna leiriba mioi singda MLA Karam Siam nanga si sel gi tengbang sing pikre Kakching jila ge serauda khulai paibes nangrang nungmai kapsilakpada BSF ge jawan ama sire Assam Rifles ki jawan ani na sokle amasung Raija asig oina medical tamgadaba mahairoi sing khananabagi damak NEET UG parikha ngasi pangthokli pauloi jare